पाउसेद यमपम उइबा मरु उइबा पाउ खरा अपडेट तौजरी लालौलुफ अमना अयाकपो हानरबा याथंग पिरकलबा मतों स्कोरसु लौथोकपिख्रे ब्रेंदा मियाम किदमक अंगम खुदिमक होनदुना थबक तौरिङैदा लालौलुफ अमना महाकपो हातलो हाइना जाथंग पिख्रे हाइना या स्कूल असेंबली कॉन्स्टिट्यूएंसी दा जनता दल यूनाइटेड की मेरे पोरिबी थौनाउजम ब्रेंदाना फोंदोखरे ngasi ya school janamstana leiba maki yumda fangthokfa firal chingkhatpagi thoromda mangna makhatana hai lalawlup aman hana naba yathang pikhibadagi masigi matung da mangonda hana laigakna firam pa security amade khulai su lahotkre magi yumgi akoibada khiliba camera mayam madi thamliba security chingasi kanana thamlibano haiba miyam ni hena khanglibane lagliba mikhal asiga mari leina selgi tanariba lamjel asida yawungamde handakti selna miyam bohomduna puri basiga meokta thengna minase sel khara virakde aduna fang thava aduna miyam ki tongki punchi de chawna mangal lakane aikoi ki isa isu sing asibu karam fiam dama koina furakani habasi kumna khantau gadavane aikoi ki dama khanba mirep sing oirabadi chakhara chanhanba amri sel yanchen bagi mohta kari chago thorang torakani haba fangdo kadavane mai ka vasija ki mirep oiriba singna yanchin duna miyam bolana lamjingli asigumba kaya asi khanglabo phawba mahoi ki langta ki nang thokpa ngamdriba si ningthina wakhal khalau gadavane masina maram oidan pen daba kya na thalaba tongi lambi udraban ha kya ki masingsu leptan henkalagle assembly da afaba mi thagale bama kai afaba khunai ama parapangam kani aige atopa pau amadana chandil amri constituent chandil assembly constituency da thokiva agak pathok gama chandil ac da nvf ki mere pani merep se pisilambadagi scrutiny loikidre yamna tangna thokwa agak pathok amada tarakani thu suba manipur legislative assembly ki mikhalgi ani suba phase ki merep se pisilakpada Sandel AC ki oina NVF ki mirep ani mirep se pisilambada ki chaina wa thorak tuna scrutiny loisan bakam kidre ani subatanga chemical asi ki mi marfutra mathoi oiba yakhre mirep amla reject zatkre ani suba face ki mirep se sing scrutiny pangtho ki wa adu da khanga phok AC da samada party ki mirep oina mirep se pisilaki ba haji asraf ali ki mirep se reject tau ki ba ki mirep oiba yakhidre amrom da Sandel AC ki oina naga people front da mirep ani chapmana na mirep se pisilaki aire Naga People's Front NVF ki mere poina mere je pisila krava adudi langhu powdering anhal amasung tongsin willing sanne Naga People's Front na mikalga mari leina na mere taragi ming lautho kiwa adugi manung da sandel AC gi oina langhu powdering anhal gi ming jawra kivani adu manama AC asida tongsin willing san su NVF ki mere poina mere je pisila padagi document da chayna ba lak padagi scrutiny loisan ba namtana lep kibani makadana hayi scrutiny chathagi gani aire ani suba face da thawal district ki lilong es da punna mirep manga mikal thengna bi yakre mirep singa dudi BJP Congress JDU amasung independent ani ne thawal es da punna mirep mari mikal thengna bi yakre mirep singa dudi Congress BJP JDU amdi Shiva Sena ne aroi da content singa sigi maru iba pau khara asiba pau dam jari ba Manipur local news YouTube channel amadi Facebook page asidagi yengbiri ba punna pathaga jari channel asana dom da kanara badi subscribe to be 3% subscribe to be romoloina like and share to suka wigan upna bapo amakana thagachari